State asigi irang asiga mari lainana Manipur leingakta thamkiba wafamgi matung inna NPP Manipur unit na BJP leingakta adumok sougatkadra natraga sougatloidra haibagi tangdangba ama khangdoknaba ngasi pangthokpada State Executive Meepham da party asigi State President Yaona Mla Amata Sharuk Yakhidre pawasigi matung inna NPP State unit na sinduna ngasi Imphal West District ki Naurem thong da leiba State unit ki office da Executive Meepham Pangthokki Adumoinamak party ki Meepham aduda state asida NPP ki ticket tagi Mikhal mai pakladuna miyam gi mihut oiriba NPP state unit ki president Tadubi AC ki MLA and Kaisi Kejigao AC ki MLA Nurul Hasan Wangoi AC ki MLA KS Loken Moirang AC ki MLA Thongam Santi Oinam AC ki MLA I Nalini Kakching AC ki MLA Mayanglambam Rameshwar amasung Tamelong AC ki MLA Janghemlung Panmai Makoi Tariet Mag Sharuk Yakhidre Adumoinamak MLA Nurul Hasan amasung MLA and Kaisi di anabaga mari lainana mapan lamda leibaga loinana atay MLA mangadi state asida leibani haidi NPP gi MLA singna ngasigi Meepham asida Sharuk Yakhidaba asigi maram chapchana khangba ngamdri makoi tariet na ngasigi Meepham da Sharuk Yakhidrabasu state executive ki Meepham adumak pangthoktuna irang asiga mari lainana Manipur da BJP leingakna tawriba thabak mawong asida party asina leingakta adumok sougatkadra natraga sougatloidra haibagi chapchaba ama khangan biraknanaba warep lauduna party asigi National President oiriba Meghalaya gi Chief Minister Conrad K Sangmada Cherol ama thakre haidi Ngasigi Meepham aduda party asigi National Vice President loinana Manipur gi hanagi Deputy Chief Minister Yumnam Joy Kumar hanagi Minister Y Irabot amasung hanagi MLA singdi Sharuk Yakhi haidi Panbayai NPP na Manipur leingakta adumak sougatpa natraga sougattabagi matangda NPP Manipur unit ki State Executive Meepham ama haukiba September gi tang 23 Guwahati da National President Conrad K Sangma yauna pangthokkibani Oirakliba fibam asida NPP gi MLA singi marakta mot khetnaba leirabra haibagi jingnabasu miyamna ngangnaba haurakli